ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯖꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯛꯆꯤꯡ ꯊꯥ ꯑꯣꯏꯕꯅ ꯅꯨꯡꯁꯤꯠ ꯃꯥꯁꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯁꯤꯠꯂꯤ꯫ ꯆꯤꯡꯒꯨꯝꯅ ꯇꯧꯕ ꯉꯝꯇꯛ ꯇꯧꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜꯅꯤ, ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯃꯍꯧꯁꯥ ꯀꯧꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯅꯤꯡꯊꯤꯖꯕꯁꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯒꯅꯤ? ꯏꯟꯈꯠꯂꯛꯂꯤꯕ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯩ ꯇꯤꯛꯂꯤ꯫ ꯃꯅꯤꯅ, ꯑꯩꯗꯤꯅꯤꯀꯣ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯀꯌꯥꯝ ꯁꯨꯔꯒ ꯂꯧ ꯌꯥꯝ ꯆꯥꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯤ꯫ ꯏꯆꯟꯅ, ꯏꯁ ꯄꯪꯉꯤꯕ ꯈꯨꯄꯪꯗꯨꯒ ꯏꯕꯨꯡꯉꯣ, ꯃꯤꯅ ꯁꯦꯜ ꯇꯣꯟꯕꯒꯤ ꯊꯧꯕ ꯐꯥꯎꯗ ꯅꯪꯗꯤ ꯉꯝꯖꯔꯣꯏ꯫ ꯉꯝꯖꯒꯗ꯭ꯔꯅꯦ? ꯉꯝꯅꯤ ꯀꯩꯅꯣ, ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨ ꯄꯣꯠꯅꯣ? ꯄꯨꯔꯅꯤꯃꯥꯅ, ꯍꯥꯏꯒꯨꯝꯗꯅ ꯑꯩꯁꯨ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯤ, ꯀꯅꯥꯒꯤꯁꯨ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯊꯨꯡꯉꯗꯤ ꯌꯨꯝꯒ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯄꯥꯎꯅꯥꯅ, ꯅꯣꯏꯁꯦ ꯑꯗꯨꯏ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯇꯜꯂꯤꯕ ꯅꯇꯟ ꯈꯨꯇꯟꯁꯤꯡꯗꯨꯒ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟꯁꯤꯡꯗꯨꯒ ꯇꯥꯕ ꯌꯥꯝ ꯋꯥꯏꯀꯣ, ꯅꯠꯇ꯭ꯔ ꯇꯣꯝꯄꯣꯛ? ꯇꯣꯝꯄꯣꯛꯅ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯅꯤꯡꯗꯗꯅ ꯁꯤꯡꯁꯦ ꯁꯦꯝꯖꯤꯟꯅꯔꯒ ꯂꯩꯔꯤꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯇꯥꯕꯤꯔꯨꯕꯩ ꯋꯥꯅꯤ꯫ ꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯃꯌꯨꯝꯗ ꯀꯣꯛ ꯆꯪꯈ꯭ꯔꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯃꯩꯇꯤ ꯄꯨꯊꯣꯛ ꯂꯩꯅꯤ ꯀꯥꯏꯅ ꯋꯥꯊꯤ ꯉꯥꯡꯕ ꯊꯣꯛ ꯂꯩ ꯑꯣꯏꯔꯝꯅꯤ, ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤ꯫ ꯏꯆꯟꯅ, ꯀꯩꯅꯣ ꯇꯣꯝꯄꯣꯛ, ꯅꯪꯅ ꯑꯆꯨꯝꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯤꯁꯦ? ꯑꯩ ꯁꯥꯎꯔꯛꯇꯅꯀꯣ ꯑꯉꯝꯕꯁꯤꯗꯒꯤ ꯀꯥꯎꯊꯁꯅꯤ꯫ ꯂꯝꯕꯤ ꯃꯈꯥ ꯐꯥꯎ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯇꯥꯅꯤꯅꯤ ꯅꯪ, ꯇꯥꯅꯤꯕ꯫ ꯏꯁ, ꯑꯩꯗꯤ ꯑꯄꯪꯕꯅꯤꯅ ꯅꯪꯅ ꯀꯥꯎꯔꯛꯂꯒ ꯑꯩꯅ ꯁꯨꯝ ꯑꯣꯟꯗ ꯇꯥꯔꯤꯅꯦ꯫ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯋꯥꯁꯥ ꯁꯥꯖꯩꯗꯨꯅꯅꯦ꯫ ꯋꯥꯁꯥ ꯁꯥꯖꯩꯅ ꯍꯦꯟꯅ ꯆꯥꯎꯕ ꯅꯪꯕꯨ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡ ꯆꯥꯔꯤ꯫ ꯏꯆꯟꯗꯨ ꯐꯤꯡꯅ ꯍꯧꯒꯠꯂꯛꯂꯒ ꯇꯣꯝꯄꯣꯛꯇ ꯐꯨꯒꯦ ꯇꯧꯏ꯫ ꯃꯌꯥꯝꯗꯨꯅ ꯏꯆꯟꯕꯨ ꯈꯥꯝꯂꯒ ꯑꯃꯨꯛ ꯐꯝꯍꯜꯂꯤ꯫ ꯄꯥꯎꯅꯥꯅ, ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯑꯗꯨꯝ ꯍꯦꯛ ꯈꯠꯅꯔꯒ ꯂꯩꯍꯧꯏꯕ, ꯑꯃꯅ ꯈꯔ ꯈꯠꯅꯕ ꯍꯧꯖꯅꯤꯡꯕꯒ, ꯑꯃꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯖꯅꯤꯡꯕꯒ, ꯇꯜꯂꯦ ꯆꯩꯇꯧꯏꯕ꯫ ꯏꯆꯟꯅ, ꯑꯩ ꯆꯪꯉꯒꯦ, ꯅꯣꯏ ꯂꯩꯍꯧꯔꯣ꯫ ꯄꯨꯔꯅꯤꯃꯥꯅ, ꯃꯊꯟꯗꯒ ꯆꯠꯈꯤꯕꯅꯤꯅꯦ, ꯑꯌꯥꯕꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯌꯥꯝ ꯐꯤꯡꯕ ꯁꯥꯕ꯭ꯔꯕꯨ ꯇꯥꯟꯅꯔꯒꯅꯦ ꯃꯈ꯭ꯋꯥꯡꯁꯤꯗ ꯀꯥꯎꯁꯜꯂꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯃꯅꯤꯅ, ꯌꯥꯔꯁꯦ, ꯆꯪꯈꯤꯕ ꯃꯥꯅ ꯆꯪꯖꯈ꯭ꯔꯁꯅꯨ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯛꯑꯗꯤ ꯀꯅꯥꯝꯇ ꯊꯩꯗꯣꯛꯀꯅꯨꯀꯣ꯫ ꯍꯣꯏꯅꯦ, ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯃꯁꯛ ꯃꯃꯤꯡ ꯅꯥꯏꯕ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯗꯤꯅꯦ, ꯍꯥꯏꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯅꯤꯡꯉꯗꯤ ꯂꯝꯕꯤ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯌꯦꯕ, ꯑꯗꯨꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯄꯥꯕꯗꯤ ꯈꯪꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ, ꯑꯁ ꯁꯨꯝ ꯀꯣꯏꯊꯣꯛꯑ ꯂꯩ꯫ ꯃꯅꯤ ꯍꯥꯏꯕ ꯄꯪꯖꯥꯎꯁꯤꯗꯤ ꯀꯣꯛ ꯍꯥꯏꯔꯣ꯫ ꯑꯁ ꯍꯥꯏꯒꯦꯕ꯫ ꯑꯗꯨꯕꯨꯔꯣ, ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯕꯗ ꯂꯥꯏ ꯑꯃ ꯊꯣꯛꯂꯛꯀꯅꯤꯕ, ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯖꯔꯦꯗꯅ, ꯑꯗꯨꯒ ꯇꯧꯗꯣꯏꯕ꯫ ꯄꯥꯎꯅꯥꯅ, ꯀꯥꯟꯅꯗꯕ ꯋꯥꯊꯤ ꯋꯥꯔꯦꯡ ꯋꯥꯁꯦ ꯄꯪꯍꯧꯗꯣꯔꯦꯗꯣ, ꯑꯩ ꯆꯪꯉꯦꯍꯦ, ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯣ? ꯇꯣꯝꯄꯣꯛꯅ, ꯆꯪꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯒꯤ ꯃꯅꯤꯁꯤꯒꯤ ꯑꯣꯏꯔꯣꯏꯗ ꯋꯥ ꯇꯥꯔꯤꯉꯩꯗꯅꯦ ꯏꯃꯥꯅ ꯆꯥꯛꯀ ꯈꯥꯛꯑꯝꯗꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ, ꯂꯥꯎ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯗꯨ ꯆꯪꯈ꯭ꯔꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯃꯅꯤꯗ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ, ꯃꯅꯤ, ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯁꯦꯡꯕꯔꯣ? ꯀꯃꯥꯏ ꯇꯧꯔꯒ ꯀꯥꯎꯊꯣꯛꯇꯣꯏꯅꯣ? ꯑꯝꯇ ꯐꯖꯅ ꯇꯥꯛꯂꯛꯑꯣ꯫ ꯑꯦ, ꯃꯣꯏ ꯑꯇꯩꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯅ ꯍꯥꯏꯅꯔꯒ ꯂꯣꯏ ꯆꯪꯅꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯍꯪꯉꯛꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯗꯨ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ, ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯍꯪꯕꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯣ, ꯑꯩꯁꯨ ꯈꯪꯖꯤꯟꯕꯗꯤ ꯌꯥꯏꯗꯅ꯫ ꯑꯍꯤꯡꯗꯅꯦ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯀꯧꯊꯣꯛꯇꯣꯏꯅꯤ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ, ꯑꯗꯤꯜꯂꯥ ꯈꯤꯌꯥ ꯈꯤꯌꯥ ꯁꯨꯔꯄꯨꯍꯦ, ꯁꯤ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯏ ꯍꯥꯏꯔꯣ꯫ ꯑꯣ, ꯑꯗꯣ ꯅꯪꯁꯨ ꯇꯧꯔꯒ ꯌꯦꯡꯉꯕ꯭ꯔꯣ? ꯑꯁ ꯌꯦꯡꯗꯦꯗ, ꯑꯩꯗꯤ ꯇꯜꯂꯤ, ꯀꯤꯌꯦꯕ, ꯉꯝꯃꯣꯏ꯫ ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯌꯨꯝꯗ ꯆꯪꯅꯔꯁꯤ, ꯃꯩꯁꯨ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯆꯥꯛ ꯊꯤꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯔꯅꯤꯃꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯏꯟꯖꯥꯡꯅꯣ? ꯁꯥ ꯑꯌꯥꯏꯕ ꯊꯥꯛꯂꯒꯅꯦ ꯆꯝꯊꯣꯡ ꯊꯣꯡꯖꯤꯜꯂꯤ꯫ ꯅꯪ ꯄꯥꯕꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯁꯤꯅ ꯐꯔꯤ, ꯏꯁꯝ ꯁꯝꯖꯤꯜꯂꯒ꯫ ꯍꯣꯏ, ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ
ꯂꯩꯕꯥꯛ ꯃꯌꯣꯜꯗ ꯊꯕꯛ ꯇꯧꯕꯒꯤ ꯂꯩꯈꯤꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯈꯪꯗꯦꯅꯦ, ꯊꯕꯛ ꯂꯣꯏꯕꯒ ꯃꯇꯝ ꯐꯪꯕꯗ ꯂꯥꯛꯆꯁꯅꯤꯗ. ꯉꯁꯥꯏ ꯏꯃꯥꯗꯅꯦ ꯆꯤꯊꯤ ꯊꯥꯔꯛꯏ, ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯂꯥꯛꯂꯅꯤ ꯍꯥꯏꯗꯅ. ꯑꯩꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯂꯩꯔꯣ ꯍꯥꯏꯌꯨꯀꯣ. ꯑꯩꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯂꯩꯁꯥꯕꯤ ꯐꯖꯅ ꯐꯥꯔꯀꯥꯟꯗ ꯂꯩꯕꯥꯛ ꯃꯌꯣꯜꯗ ꯂꯩꯒꯅꯤ. ꯖꯒꯣꯏ ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯤ. ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯩꯊꯦꯜ ꯑꯆꯧꯕꯁꯨ ꯌꯥꯝ ꯂꯩ ꯍꯥꯏ, ꯃꯤꯁꯨ ꯃꯌꯥꯝ ꯂꯩ. ꯑꯩꯗꯤ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯕ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯏꯃꯥ. ꯏꯆꯥꯅ ꯄꯥꯝꯂꯕꯗꯤ ꯀꯟꯅ ꯍꯣꯠꯅꯧ, ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯄꯥꯝꯅ ꯂꯩꯔꯤꯉꯩꯗ ꯅꯪꯁꯨꯅꯦ ꯑꯥꯗ ꯂꯩꯔꯒ ꯖꯒꯣꯏ ꯏꯁꯩ ꯇꯝꯕ ꯑꯗꯨꯝ ꯌꯥꯏ. ꯍꯣꯠꯅꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯆꯥꯛ ꯆꯥꯔꯁꯤ. ꯏꯃꯥꯒꯤ ꯆꯝꯊꯣꯡꯗꯣ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯆꯥꯛ ꯂꯥꯝꯈꯠꯂꯛꯏ. ꯍꯣꯏ ꯆꯥꯊꯣꯛꯂꯁꯤ. ꯏꯁꯤꯡꯗꯣ ꯈꯔ ꯇꯩꯔꯧꯁꯤ. ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯄꯨꯟꯅ ꯐꯦꯡꯃꯤꯟꯅꯩ. ꯄꯨꯔꯅꯤꯃꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯄꯨꯔꯅꯤꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯃꯥꯕꯨ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯃꯃꯥꯅ ꯅꯥꯀꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯦ. ꯅꯣꯛꯐꯦ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯐꯃꯥꯡꯗꯨꯗ ꯐꯝꯂꯒ ꯁꯣꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ. ꯉꯁꯥꯏ ꯃꯅꯤꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯆꯨꯝꯕ꯭ꯔꯤ ꯌꯦꯡꯒꯦ. ꯑꯗꯤꯂꯥ ꯈꯤꯌꯥ ꯁꯨꯔꯄꯨꯍꯦ. ꯀꯩꯅꯣ ꯀꯅꯥꯝ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ? ꯃꯅꯤꯅ ꯐꯥꯒꯤ ꯇꯧꯔꯤ ꯖꯥꯠꯂꯣ? ꯑꯃꯨꯛꯀ ꯀꯧꯒꯦ. ꯑꯗꯤꯂꯥ ꯈꯤꯌꯥ ꯁꯨꯔꯄꯨꯍꯦ. ꯑꯗꯤꯂꯥ ꯈꯤꯌꯥ ꯁꯨꯔꯄꯨꯍꯦ. ꯃꯃꯤꯠꯀꯥꯗꯨ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯁꯨꯝ ꯁꯣꯜꯂꯤ. ꯃꯥꯒꯤ ꯀꯥꯗ ꯊꯥꯜꯂꯤ ꯃꯩ ꯑꯗꯨ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ. ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥ ꯀꯤꯔꯞ ꯇꯧꯏ. ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯈꯔ ꯁꯤꯠꯆꯤꯜꯂꯛꯏ. ꯀꯥꯗꯨ ꯄꯨꯡꯏꯪ ꯏꯪꯈ꯭ꯔꯦ. ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯏꯅ ꯂꯩꯅ ꯁꯤꯠꯆꯤꯜꯂꯛꯏ. ꯀꯩꯅꯣ ꯁꯤꯕꯣ? ꯑꯁꯦꯡꯕꯒꯤ ꯂꯥꯏꯔꯕꯨꯠꯂꯣ ꯊꯣꯛꯂꯛꯇꯣꯏꯁꯤꯕꯣ? ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯆꯣꯟ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ. ꯃꯁꯝꯗꯨꯁꯨ ꯇꯨꯡꯗ ꯁꯥꯡꯅ ꯊꯥꯗꯩ. ꯁꯝꯖꯤ ꯑꯅꯤꯈꯛ ꯃꯥꯡꯗ ꯊꯥꯗꯔꯛꯏ. ꯃꯀꯣꯛꯇꯁꯨ ꯂꯤꯟꯒꯤ ꯃꯀꯣꯛꯀꯨꯝꯕ ꯁꯝꯐꯥ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯁꯝꯕꯨꯟ ꯃꯆꯥꯗꯨꯗ ꯐꯥꯔꯤ. ꯃꯅꯥꯛꯇ ꯃꯩꯕꯨꯟ ꯃꯆꯥ ꯃꯆꯥꯁꯨ ꯄꯥꯏꯔꯤ. ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠꯁꯨ ꯅꯥꯃ ꯑꯃꯅ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯏ, ꯑꯗꯨꯒ ꯅꯥꯃ ꯑꯃꯅ ꯑꯁꯪꯕ ꯃꯆꯨ ꯑꯣꯏ. ꯄꯨꯔꯅꯤꯃꯥꯗꯤ ꯃꯗꯨ ꯎꯕꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ. ꯃꯆꯤ ꯂꯦꯡꯗ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯑꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯧꯔꯛꯂꯤꯕꯁꯦ? ꯅꯌꯥꯗꯣ ꯑꯃꯁꯤꯠ, ꯍꯌꯤꯡ ꯆꯪꯂꯅꯤ. ꯀꯔꯤꯅꯣ ꯇꯧꯔ ꯂꯩꯁꯤꯕꯣ? ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯀꯥꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯀꯩꯁꯨ ꯂꯩꯇꯦ, ꯁꯨꯝ ꯀꯧꯕꯅꯤ. ꯂꯥꯌꯥꯝꯂꯛꯇꯒꯤ ꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯩꯁꯦ ꯎꯒꯦ ꯍꯥꯏꯕ ꯐꯥꯎ ꯐꯪꯄꯣꯠꯇꯦ. ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯇꯥꯏꯕꯪ ꯃꯤ ꯅꯪꯅ ꯑꯩꯕꯨ ꯁꯨꯝ ꯀꯧꯕꯅꯤ ꯀꯥꯏꯅ. ꯑꯩꯁꯦ ꯃꯇꯝ ꯃꯥꯡꯍꯜꯂꯤꯔꯣ? ꯅꯀꯣꯛꯇꯨ ꯀꯛꯊꯠꯂꯒ ꯅꯣꯏꯒꯤ ꯊꯣꯡꯁꯤꯗ ꯌꯥꯟꯖꯜꯂꯒ ꯊꯝꯃꯝꯃꯨ ꯍꯥꯏꯕ꯭ꯔꯣ? ꯊꯝꯃꯝꯃꯨꯔꯣ? ꯀꯛꯄꯤꯒꯅꯨ. ꯑꯩꯅ ꯀꯧꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯖꯔꯒꯦ. ꯑꯩꯁꯦ ꯖꯒꯣꯏ ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯑꯃ ꯑꯣꯏꯅꯤꯡꯉꯤ. ꯂꯩꯕꯥꯛꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯩꯕꯨ ꯃꯃꯤꯡ ꯅꯥꯏꯕꯤ ꯑꯐꯥꯎꯕꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯩꯅꯁꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ. ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩ ꯀꯧꯔꯛꯂꯤꯕꯁꯦ. ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯣꯠꯅꯗꯅ ꯊꯨꯅ ꯃꯍꯩ ꯆꯥꯅꯤꯡꯕꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯧꯔꯛꯂꯒ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯅꯤꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯄꯤꯕ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯔꯝꯒꯗꯧꯔꯤꯕ ꯕꯣꯔ ꯑꯁꯤꯗꯤ ꯂꯦꯝꯅ ꯄꯤꯔꯣꯏ. ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯕ ꯇꯥꯕꯅꯤ. ꯀꯔꯝꯕ ꯄꯣꯠꯁꯛ? ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯦ. ꯅꯪꯅ ꯉꯝꯕ ꯄꯣꯠꯅꯤ. ꯉꯁꯤꯗꯒꯤꯅ ꯆꯍꯤ 5 ꯃꯅꯨꯡꯗ ꯅꯪꯕꯨ ꯑꯐꯥꯎꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯠꯊꯣꯛꯄ ꯇꯥꯕꯅꯤ. ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯏꯔꯝꯃꯨ. ꯅꯪꯅꯅꯦ ꯑꯩ ꯊꯥꯖꯔꯒ ꯅꯤꯡꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯃꯤꯡꯆꯠ ꯐꯪꯒꯅꯤ. ꯍꯣꯏ, ꯑꯩ ꯅꯤꯡꯖꯒꯦ. ꯑꯗꯣ ꯃꯤꯡ ꯍꯥꯏꯔꯝꯃꯨ. ꯃꯩꯔꯥꯕ, ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯩꯔꯥꯕ. ꯂꯩꯔꯦꯝꯕꯤ ꯀꯌꯥꯅ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕ ꯅꯈꯣꯏꯒꯤ ꯑꯅꯤꯡꯕ ꯃꯌꯥꯝꯕꯨ ꯊꯨꯡꯍꯟꯕ ꯉꯝꯂꯤꯕ ꯃꯩꯔꯥꯕ. ꯀꯥꯎꯒꯅꯨ, ꯅꯤꯡꯁꯤꯡꯉꯨ. ꯃꯩꯔꯥꯕ ꯑꯩꯒꯤ ꯏꯐꯝꯗ ꯌꯣꯟꯊꯣꯔꯛꯈꯤꯕ ꯊꯋꯥꯏ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯈꯨ ꯑꯣꯜꯂꯒ ꯃꯥꯡꯈ꯭ꯔꯦ. ꯃꯥꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯀꯥꯗꯨꯒꯤ ꯃꯩꯗꯨꯁꯨ ꯃꯊꯟꯇ ꯑꯃꯨꯛ ꯉꯥꯜꯂꯛꯏ. ꯄꯨꯔꯅꯤꯃꯥꯗꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯐꯖꯅ ꯈꯟꯖꯤꯜꯂꯨꯗꯦ.
ꯃꯥꯒꯤ ꯀꯣꯛꯇ ꯃꯥꯕꯨ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯑꯐꯥꯎꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯝꯇ ꯈꯟꯈꯤꯗ꯭ꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯂꯥꯠꯀꯅꯤ, ꯏꯅꯤꯡꯊꯧꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯠꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯗ ꯊꯨꯅ ꯍꯥꯏꯖꯤꯜꯂꯒꯦ, ꯄꯥꯕꯒ ꯇꯥꯟꯅꯔꯒ ꯖꯒꯣꯏ ꯇꯝꯅꯕ꯫ ꯂꯩꯕꯥꯛ ꯃꯌꯣꯜꯗꯁꯨ ꯂꯩꯕ ꯐꯪꯒꯅꯤ, ꯐꯤꯔꯣꯜ ꯐꯖꯕꯁꯨ ꯑꯗꯨꯝ ꯁꯦꯠꯂꯅꯤ꯫ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ, ꯍꯤ ꯏꯁꯣꯔ ꯅꯪꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ, ꯐꯟ ꯐꯟꯒ ꯆꯣꯡꯂꯒ ꯍꯔꯥꯎꯖꯩ꯫ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯤ꯫ ꯁꯣꯝꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯂꯩꯔꯤꯕ ꯈꯨꯠꯌꯦꯠ ꯀꯨꯝꯂꯕ ꯅꯨꯄꯤ ꯁꯥꯕꯤ ꯃꯥꯟꯕꯤ ꯁꯦꯡꯕꯥꯡꯗꯨꯅ ꯃꯁꯥꯗꯨ ꯊꯦꯛ ꯊꯦꯛꯇꯅ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯈꯨꯠꯎ ꯃꯁꯥꯋꯣ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯔꯤꯕꯅꯣ? ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯗꯈꯩ ꯂꯥꯏ ꯁꯥꯗꯅ ꯑꯃꯨꯛ ꯆꯠꯂꯨꯔꯤꯔꯣ? ꯑꯁ ꯅꯈꯨꯠꯇꯣ ꯃꯤꯠꯇꯒ ꯀꯣꯠꯇꯧꯔꯦ꯫ ꯑꯩꯅ ꯇꯨꯝꯕ ꯇꯨꯝꯗꯕ ꯁꯦꯟꯅꯔꯒ ꯂꯩꯔꯣ ꯅꯪꯅ? ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯝꯇ ꯐꯖꯅ ꯁꯦꯟꯅꯀꯣ, ꯏꯊꯦꯛ ꯊꯦꯛꯗꯅꯕ ꯄꯦꯠ ꯂꯥꯎ ꯊꯨꯗꯦꯛꯁꯅꯤ꯫ ꯍꯣꯏ ꯃꯥ, ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯋꯥꯅꯤ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯑꯇꯦꯛꯄꯤ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯩꯌꯥꯝꯁꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦ꯫ ꯃꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯂꯁꯨ ꯑꯩꯅ ꯆꯣꯡꯊꯣꯛꯇꯅ ꯉꯥꯡꯅꯕꯒꯤꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯍꯣ ꯅꯪꯅ ꯉꯝꯖꯔꯣ, ꯁꯔꯨ ꯁꯌꯥꯡ ꯃꯥꯟꯕ꯫ ꯀꯥꯏꯗ ꯆꯠꯂꯣꯏꯅꯣꯕ? ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅ ꯑꯩ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯑꯗꯨꯝ ꯆꯠꯂꯦꯗꯅ꯫ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯕꯣ? ꯖꯒꯣꯏ ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯣꯏꯍꯜꯂꯝꯂꯕꯅꯤ꯫ ꯑꯗꯨꯝꯕ ꯇꯥꯏꯕꯪ ꯃꯤꯅ ꯀꯧꯔꯛꯂꯒ ꯆꯠꯄꯗꯣ ꯆꯠꯄꯤꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯃꯣꯏꯒꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯥꯏ ꯊꯋꯥꯏꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯌꯣꯟꯊꯣꯔꯛꯂꯕ꯭ꯔꯣ? ꯁꯛ ꯐꯖꯕ ꯃꯩꯔꯥꯕ ꯅꯤꯡꯊꯧꯒꯤ ꯀꯧꯕꯒꯤ ꯂꯩꯔꯣꯟꯗꯣ ꯍꯦꯛ ꯁꯣꯟꯕꯒ ꯃꯣꯏꯒꯤ ꯊꯋꯥꯏꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯐꯪꯍꯜꯂꯔꯣꯏꯗꯧꯅꯤ꯫ ꯑꯐꯥꯎꯕ ꯑꯣꯏꯒꯦꯔꯥ ꯀꯩ ꯑꯣꯏꯒꯦꯒꯦ, ꯋꯥꯈꯜ ꯂꯩꯇꯥꯅ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯜꯂꯣꯏ꯫ ꯃꯃꯪ ꯃꯍꯥꯗꯀꯥꯁꯦ ꯑꯩꯅ ꯈꯪꯍꯜꯂꯒ ꯁꯥꯟꯅꯔꯒ ꯂꯩꯗꯣꯏꯅꯤꯅꯦ꯫ ꯃꯣꯏꯁꯨ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯃꯁꯥꯅ ꯍꯣꯠꯅꯖꯈꯤꯗꯤ ꯍꯥꯏꯗꯗꯅ ꯐꯠꯇꯕ ꯂꯥꯏꯁꯤꯗꯒꯤ ꯃꯇꯦꯡ ꯂꯧꯅꯤꯅ ꯇꯧꯔꯤ ꯃꯈꯣꯏꯁꯨꯅꯦ ꯌꯥꯝ ꯉꯛꯏ꯫ ꯑꯁ ꯌꯥꯝ ꯍꯩꯅꯖꯗꯦꯗ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯝꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯦ꯫ ꯌꯥꯔꯦ, ꯀꯥꯏꯗꯅꯣꯃ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯈꯔ ꯂꯥꯛꯑꯝꯕꯅꯤ, ꯅꯪꯕꯨ ꯃꯣꯏꯒꯤ ꯂꯥꯏꯔꯩꯄꯥꯛꯇ ꯂꯥꯛꯂꯒ ꯋꯥ ꯈꯟꯅꯅꯕ ꯍꯥꯏꯗꯅ꯫ ꯀꯃꯥꯏꯅ ꯇꯧꯅꯤ, ꯆꯠꯀꯗ꯭ꯔꯥ? ꯀꯩꯗꯧ ꯆꯠꯇꯣꯏꯕ? ꯆꯠꯂꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯆꯠꯂꯒꯅꯦ ꯃꯈꯧꯔꯤ ꯃꯦꯠꯂꯨꯈꯤꯒꯦ꯫ ꯌꯦꯜꯂꯛꯀꯅꯨꯀꯣ, ꯇꯨꯝꯕ ꯆꯪꯉꯦ ꯑꯩ꯫ ꯃꯁꯛ ꯑꯁꯤꯒ ꯏꯐꯥꯏ ꯐꯖꯈꯩ ꯑꯩꯅ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤꯕ ꯅꯝꯐꯥ ꯐꯥꯔꯒ ꯂꯩꯁꯤꯜꯂꯗꯧꯅꯤ꯫ ꯑꯁ ꯊꯣꯛ ꯉꯥꯛꯄ ꯅꯨꯄꯥꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯣ ꯆꯪꯍꯜꯂꯛꯄ ꯇꯥꯔꯦ, ꯋꯥ ꯑꯃꯨꯛꯇ ꯃꯦꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯜꯂꯒ ꯊꯣꯡꯉꯥꯛꯄ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯏꯃꯥ, ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯅꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯗ ꯈꯔ ꯍꯥꯏꯕꯤꯈꯣ ꯍꯥꯏꯕ꯫ ꯏꯃꯥ ꯌꯦꯡꯉꯨꯅꯦ, ꯃꯤꯗꯤ ꯉꯥꯏꯍꯥꯛꯁꯤ ꯇꯥꯁꯤꯟꯅꯗꯦꯕ꯫ ꯏꯃꯥꯎ! ꯍꯣ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯩꯔꯨꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯠꯇꯦ, ꯅꯈꯣꯏ ꯄꯥꯕꯒꯤ ꯊꯕꯛꯇ ꯅꯪꯅ ꯌꯦꯠꯅꯕ꯭ꯔꯥ ꯏꯃꯦ? ꯌꯦꯠꯂꯣꯏꯌꯦ, ꯖꯒꯣꯏ ꯇꯝꯐꯝ ꯂꯩꯕꯗꯨꯗ ꯂꯩꯐꯝꯒꯁꯨ ꯄꯤ ꯍꯥꯏꯕꯅꯦꯕ, ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ꯫ ꯏꯃꯥ, ꯄꯥꯕꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯦ꯫ ꯏꯃꯥꯎ! ꯍꯩ, ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ, ꯆꯠꯂꯣ꯫ ꯏꯃꯥꯅꯦ ꯊꯕꯛ ꯉꯥꯛꯇ ꯇꯧꯒꯦ, ꯆꯠꯂꯣꯅꯦꯍꯦ꯫ ꯆꯠꯂꯣꯏ, ꯑꯩꯗꯤ ꯄꯥꯕꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤ ꯐꯥꯎꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯗꯣꯏꯅꯤ꯫ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯈꯪꯉꯕ? ꯉꯥꯏꯈꯣ, ꯑꯗꯨꯗ ꯂꯩꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯈꯔ ꯂꯩꯔꯒ ꯂꯩꯕꯁꯨ ꯑꯗꯨꯝꯕ ꯌꯥꯏ꯫ ꯆꯍꯤ ꯅꯧꯃꯜꯂꯤꯅꯦ ꯅꯪꯕꯣ꯫ ꯅꯧꯗꯦ, ꯍꯧꯖꯤꯛꯇꯒꯤ ꯐꯖꯅ ꯃꯈꯣꯡ ꯁꯦꯡꯅ ꯇꯝꯍꯧꯔꯒ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯄꯨꯡꯍꯩ ꯍꯩꯗꯣꯏꯅꯦ꯫ ꯌꯥꯝ ꯄꯪꯉꯦ ꯑꯩꯈꯣꯏ ꯃꯥꯁꯦ꯫ ꯐꯔꯦ, ꯆꯠꯈ꯭ꯔꯗꯤꯅꯦ ꯃꯍꯩ ꯆꯥꯗ꯭ꯔꯤ ꯐꯥꯎ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯃꯔꯛ ꯁꯥꯔꯛꯇꯒ ꯋꯥꯏꯌꯦ ꯀꯥꯏꯅ ꯆꯦꯟꯊꯣꯔꯛꯂꯕꯗꯤ ꯌꯨꯝꯗꯁꯨ ꯆꯪꯍꯜꯂꯣꯏꯗꯧꯅꯤ ꯑꯩꯗꯤ꯫ ꯅꯈꯣꯏ ꯄꯥꯕꯗꯅꯦ ꯏꯃꯥ ꯍꯥꯏꯈ꯭ꯔꯒꯦ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡ ꯂꯩꯇꯕꯅꯤ꯫ ꯂꯝꯕꯤ ꯃꯈꯥꯗ ꯀꯨꯝꯃꯣ, ꯑꯗꯨꯒ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯨꯁꯨ꯫ ꯍꯣꯏ꯫ ꯄꯨꯔꯅꯤꯃꯥ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯦꯜ ꯊꯝꯐꯝ ꯑꯗꯨꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯀꯣꯟꯅꯅꯕ ꯈꯔ ꯄꯥꯏꯔꯒ ꯄꯣꯠꯐꯝ ꯃꯆꯥ ꯂꯩꯔꯤꯕꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯑꯐꯕꯗ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯕꯤ ꯅꯧꯖꯔꯤꯕꯤ ꯄꯨꯔꯅꯤꯃꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯝꯕꯤ ꯑꯉꯝꯕꯗꯨꯗ ꯆꯦꯟꯗ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ, ꯃꯄꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯂꯗꯨꯅ ꯄꯨꯔꯅꯤꯃꯥꯗꯨ ꯆꯠꯅꯕ ꯐꯤꯔꯣꯜ ꯌꯣꯟꯕ ꯍꯧꯏ꯫
ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯄꯨꯔꯅꯤꯃꯥ ꯐꯤꯔꯣꯜꯁꯤꯡꯗꯨ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯕꯗ ꯃꯃꯥꯗ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯐꯝꯗꯨ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯩ ꯇꯤꯛꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯂꯥꯛꯄ ꯎꯕꯗ ꯉꯛꯅꯤ ꯌꯦꯡꯂꯛꯏ ꯏꯆꯟꯅ꯫ ꯄꯨꯔꯅꯤꯃꯥ, ꯅꯪ ꯆꯠꯂꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯆꯠꯂꯗꯣꯏꯅꯤ꯫ ꯄꯥꯎꯅꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯑꯥꯗ ꯂꯩꯔꯣꯏꯒꯦ ꯍꯥꯏꯅꯤꯅꯦ꯫ ꯀꯣꯟꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯅꯔꯒ ꯄꯨꯂꯞ ꯆꯠꯄ ꯌꯥꯕꯗꯣ꯫ ꯑꯣ ꯅꯈꯣꯏꯁꯨ ꯈꯔ ꯂꯩꯔꯒ ꯂꯥꯛꯑꯣ, ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ꯫ ꯅꯣꯏ ꯂꯥꯛꯄꯗ ꯑꯩꯅ ꯑꯣꯛꯄ ꯊꯣꯛꯂꯛꯇꯣꯏꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯅꯣꯏꯁꯨ ꯑꯩꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯎꯀꯣ꯫ ꯃꯅꯤꯅ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯗꯣ ꯐꯖ ꯂꯩꯌꯨꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯀꯣꯏꯕ ꯂꯥꯛꯀꯦ꯫ ꯃꯇꯨꯡ ꯀꯥꯟꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯐꯝ ꯃꯐꯝ ꯐꯖꯕꯗꯨ ꯄꯨꯕꯤꯌꯨ꯫ ꯇꯣꯝꯄꯣꯛꯅ ꯄꯨꯔꯅꯤꯃꯥ, ꯅꯪ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣই ꯏꯆꯤꯛ ꯆꯤꯛꯍꯧꯔꯅꯤ꯫ ꯏꯆꯟꯁꯨ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯄꯨꯟꯕ ꯇꯜꯂꯦꯅ ꯄꯨꯜꯂꯔꯣꯏ꯫ ꯃꯁꯣꯏ ꯂꯣꯏ ꯇꯥꯔꯅꯤꯀꯣ꯫ ꯑꯁ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ, ꯑꯩ ꯅꯣꯏꯕꯨ ꯁꯨꯛꯀꯥꯎ ꯀꯥꯎꯔꯣꯏ꯫ ꯅꯣꯏꯁꯨ ꯑꯩ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯗꯣ ꯑꯩ ꯆꯪꯂꯒꯦ, ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯇꯣꯏꯅꯤ꯫ ꯆꯪꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯏꯆꯟꯅ ꯑꯩꯈꯣꯏꯁꯨ ꯆꯪꯅꯔꯁꯦ꯫ ꯑꯩꯁꯨ ꯈꯔ ꯂꯩꯔꯒ ꯏꯃꯥꯕꯨ ꯍꯣꯏꯗ ꯂꯩꯔꯨꯔꯅꯤ꯫ ꯃꯈꯣꯏꯔꯣꯝꯗ ꯏꯁꯩ ꯇꯝꯐꯝ ꯂꯩ ꯍꯥꯏꯌꯦ, ꯑꯗꯨꯗ ꯏꯁꯩ ꯇꯝꯃꯨꯔꯅꯤ꯫ ꯄꯥꯎꯅꯥꯅ ꯅꯍꯥꯟꯈꯩ ꯍꯥꯏꯗꯕ? ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯈ꯭ꯔꯅꯤꯅꯦꯀꯣ꯫ ꯑꯩꯈꯣꯏ ꯌꯨꯝ ꯈꯛꯇ ꯉꯥꯏꯍꯧꯔꯅꯤ꯫ ꯅꯣꯏꯁꯨ ꯅꯁꯥꯒ ꯆꯥꯟꯅꯕ ꯃꯍꯩ ꯑꯃꯃꯝ ꯇꯝꯖꯜꯂꯣ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯕꯒꯤ ꯃꯇꯝ ꯐꯪꯂꯀꯥꯟꯗ ꯑꯃꯨꯛ ꯄꯨꯜꯂꯁꯤ꯫ ꯑꯩꯁꯨ ꯆꯪꯉꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯩꯍꯥ, ꯃꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯀꯥꯏꯅꯔꯣꯏꯁꯤ꯫ ꯀꯩꯅꯣꯝꯃ ꯇꯝꯅꯤꯡꯂꯁꯨ ꯄꯨꯟꯅ ꯆꯠꯂꯒ ꯑꯗꯨꯝ ꯇꯝꯁꯤ꯫ ꯄꯥꯎꯅꯥꯅ ꯌꯥꯏꯌꯦ꯫ ꯑꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯨꯗꯣꯏꯁꯤꯕꯣ? ꯃꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯃꯍꯩ ꯇꯝꯐꯝ ꯑꯃ ꯂꯩꯕꯅꯤ꯫ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯁꯨ ꯇꯝꯃꯨꯔꯁꯤꯔꯣ? ꯆꯤꯡꯂꯣꯟ ꯑꯃ ꯂꯥꯜꯂꯒ ꯂꯩꯕꯅꯤ꯫ ꯆꯤꯡ ꯃꯊꯛꯇ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯆꯠꯂꯗꯤ ꯂꯥꯏꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝ ꯈꯪꯒꯅꯤ꯫ ꯃꯗꯨꯒ ꯊꯥꯡꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯩꯅꯕꯅꯤ꯫ ꯄꯥꯎꯅꯥꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ꯫ ꯏꯄꯥ ꯏꯄꯨꯒꯤ ꯍꯩꯖꯤꯟꯕ ꯌꯥꯕ ꯃꯍꯩ ꯍꯩꯖꯤꯟꯕꯗꯨꯅ ꯇꯨꯡꯗ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯇꯣꯝꯄꯣꯛ, ꯅꯪ ꯀꯩ ꯈꯜꯂꯤꯅꯣ? ꯑꯩꯁꯨ ꯌꯥꯔꯤ꯫ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯆꯠꯂꯁꯤ꯫ ꯑꯗꯨꯒ ꯃꯍꯩ ꯇꯝꯂꯨꯔꯁꯤ꯫ ꯋꯥꯔꯁꯨ ꯊꯣꯛꯂꯛꯏꯁꯤꯀꯣ꯫ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯍꯩꯇ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯂꯩꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯦ꯫ ꯅꯣꯡꯃꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯄꯨꯔꯅꯤꯃꯥ ꯃꯃꯥꯗ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯩꯕꯥꯛ ꯀꯣꯏꯅ ꯆꯠꯄ ꯍꯋꯥ ꯒꯥꯔꯤ ꯑꯗꯨ ꯇꯨꯝꯈꯠꯇꯨꯅ ꯂꯥꯛꯂꯤ, ꯂꯩꯕꯥꯛ ꯃꯌꯣꯜ ꯇꯝꯅ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯃꯄꯥꯅ ꯇꯥꯛꯂꯛꯄ ꯖꯒꯣꯏ ꯇꯝꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯆꯪꯐꯝꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯪꯂꯛꯑꯣ, ꯅꯈꯣꯏ ꯄꯥꯕꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗꯅꯦ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯅꯪꯕꯨ ꯆꯥꯛꯀꯗꯤ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯥꯔꯛꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ꯫ ꯃꯐꯝꯁꯤꯗꯗꯤ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯨꯏ꯫ ꯑꯗꯨꯒ ꯑꯩꯈꯣই ꯃꯁꯦꯟꯁꯨ ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯝꯕꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯄꯥꯕꯅ ꯆꯦꯔꯣꯜ ꯑꯃ ꯏꯔꯛꯂꯒ ꯈꯪꯍꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯪ ꯑꯣꯛꯄ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯣ, ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯣꯅꯨꯡ ꯀꯨꯝꯂꯕ ꯑꯆꯧꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯄꯨꯔꯅꯤꯃꯥꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥꯗꯨꯁꯨ ꯄꯨꯔꯅꯤꯃꯥꯕꯨ ꯁꯛ ꯇꯥꯛꯇꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯥꯒꯤ ꯂꯩꯐꯝ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯨꯁꯤꯜꯂꯒ ꯄꯣꯊꯥꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯁꯨ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯄꯨꯔꯅꯤꯃꯥ ꯖꯒꯣꯏ ꯇꯝꯗꯨꯅ ꯂꯩꯕꯥꯛ ꯃꯌꯣꯜ ꯑꯁꯤ ꯂꯩꯔꯛꯂꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯄꯨꯔꯅꯤꯃꯥ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯖꯒꯣꯏ ꯇꯝꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯂꯛꯇꯒꯤ ꯄꯨꯔꯅꯤꯃꯥꯅ ꯏꯍꯩ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯃꯥꯒꯤ ꯖꯒꯣꯏ ꯇꯧꯕ ꯌꯦꯡꯅꯕ ꯍꯥꯏꯗꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯌꯥꯗꯒꯤꯁꯨ ꯄꯨꯔꯅꯤꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯖꯒꯣꯏꯗꯨ ꯅꯠꯇꯦ, ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯁꯕꯥꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯖꯒꯣꯏ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯄꯣꯊꯥꯕ ꯆꯪꯂꯛꯏ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯤ, ꯑꯩꯅ ꯄꯥꯝꯖꯔꯛꯄꯗꯨꯁꯨ ꯐꯪꯂꯤ꯫ ꯀꯔꯤꯅꯣ? ꯑꯩꯅ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯐꯪꯂꯕꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯇ꯭ꯔꯤꯕ? ꯑꯣꯖꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯩꯒꯤ ꯆꯥꯕ ꯇꯨꯝꯕ ꯆꯠꯄ ꯃꯇꯝ ꯐꯥꯎꯕ ꯑꯣꯖꯥꯅ ꯂꯣꯏꯅ ꯁꯤꯜꯂꯤ꯫ ꯃꯗꯨꯗꯁꯨ ꯑꯩꯅ ꯍꯔꯥꯎꯅ ꯏꯟꯗꯕ ꯌꯥꯗꯦ꯫ ꯏꯃꯥ ꯄꯥꯕꯒꯁꯨ ꯎꯅꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ,
ꯃꯈꯣꯏꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯋꯥ ꯃꯄꯥꯎ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯏꯒꯤꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯩ ꯃꯇꯝ ꯑꯃꯠꯇ ꯀꯥꯏꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯍꯤꯡ ꯀꯌꯥꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯇꯠꯇꯅ ꯑꯣꯠꯂꯔꯤ꯫ ꯇꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟ ꯑꯗꯨ ꯂꯦꯞꯂꯤ꯫ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯑꯃ ꯐꯪꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯩꯔꯥꯕꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯈꯨꯔꯨꯝꯃꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪꯅ ꯑꯩꯕꯨ ꯈꯨꯔꯨꯝꯂꯛꯇꯕ? ꯅꯪꯅ ꯅꯤꯡꯖꯕꯗꯨꯗꯤ ꯑꯩꯅ ꯊꯨꯡꯍꯜꯂꯦ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯏꯟꯗꯦ ꯅꯠꯇ꯭ꯔꯥ? ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯆꯝꯅ ꯂꯩꯅꯤꯡꯉꯤ꯫ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇ ꯂꯩꯍꯜꯂꯨ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯈꯟꯊꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩꯕꯨ ꯀꯧꯔꯛꯂꯒ ꯍꯥꯏꯅꯤꯡꯕ, ꯅꯤꯡꯖꯕ ꯄꯨꯝꯕ ꯅꯤꯔꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯄꯤꯔꯣꯏ? ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯐꯥꯎꯕ ꯖꯒꯣꯏ ꯁꯥꯕꯤꯗꯨꯗꯤ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ? ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯅꯤ꯫ ꯅꯁꯥꯒꯤ ꯌꯨꯝ, ꯅꯁꯥꯒꯤ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯂꯩꯔꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯟꯅꯒꯨꯝꯕ ꯑꯃꯨꯛ ꯂꯩꯕ ꯄꯥꯝꯂꯛꯂꯤꯕꯗꯤ? ꯑꯩ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯕ ꯐꯪꯗꯦ꯫ ꯃꯤꯠꯁꯤꯗ ꯎꯏꯁꯤꯜꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯤꯕ, ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯀꯌꯥ ꯑꯃꯅ ꯑꯩꯕꯨ ꯅꯝꯊꯒꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯄꯥꯝꯂꯤꯁꯦ? ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯌꯥꯔꯣꯏ꯫ ꯅꯁꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗ ꯊꯨꯡꯂꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯅꯤꯡꯕ ꯄꯥꯝꯕ ꯄꯤꯕ ꯇꯥꯕꯅꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯅꯪꯒꯤ ꯏꯗꯣ ꯑꯩꯉꯣꯟꯗ ꯀꯜꯂꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯜꯂꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗꯨ ꯃꯩꯈꯨ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯍꯧꯖꯤꯛꯇꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯥꯒꯤ ꯈꯟꯊꯧꯗ ꯋꯥꯈꯜꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯕꯨ ꯅꯤꯖꯔꯨꯕꯅ ꯃꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯈꯪꯂꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯤ꯫ ꯏꯃꯥꯒ ꯄꯥꯕꯒ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯅ ꯎꯕ ꯐꯪꯒꯗꯧꯕ? ꯑꯩ ꯌꯥꯝ ꯋꯥꯔꯤ꯫ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯒ ꯄꯨꯔꯅꯤꯃꯥꯒꯤ ꯑꯣꯖꯥꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ, ꯍꯧꯒꯠꯂꯨ꯫ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯇꯣꯞꯄ ꯀꯌꯥꯗꯒꯤ ꯃꯤꯅ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯀꯅꯤ꯫ ꯃꯌꯥꯝꯗꯨ ꯄꯦꯟꯅꯅꯕ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯅꯪꯕꯨ ꯄꯥꯝꯂꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯦꯜꯍꯟꯕꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤꯗꯨꯒ ꯑꯩꯒ ꯑꯍꯤꯡ ꯑꯃ ꯂꯩꯕ, ꯑꯩ ꯃꯗꯨꯗꯤ ꯉꯝꯂꯣꯏ꯫ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ ꯁꯨꯞꯅꯇꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯃ ꯑꯣꯏꯅꯤꯡꯂꯨꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯁꯨꯝꯕ ꯑꯃꯣꯠꯄ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯑꯩ ꯆꯠꯀꯦ ꯈꯟꯈꯤꯗꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯟꯊꯍꯧꯒꯗꯕ ꯋꯥꯈꯜꯅꯤ꯫ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯌꯥꯗꯒꯤꯁꯨ ꯍꯦꯟꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯝꯕꯨ ꯌꯥꯅꯕ ꯆꯠꯄꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯥꯅꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯏꯁꯦ, ꯐꯤꯔꯣꯜꯁꯤꯗ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯒꯤ ꯀꯦꯅꯅꯕ ꯃꯤꯁꯨ ꯂꯥꯛꯂꯅꯤ꯫ ꯁꯠ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯆꯣꯟ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛ ꯃꯌꯣꯜ ꯑꯗꯨ ꯂꯩꯔꯤꯕ ꯄꯨꯝꯕ ꯄꯨꯔꯅꯤꯃꯥꯒꯤ ꯖꯒꯣꯏꯕꯨ ꯌꯦꯡꯕꯒꯤ ꯂꯥꯛꯅꯔꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤꯁꯨ ꯂꯥꯛꯅꯕ ꯌꯥꯎꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯔꯅꯤꯃꯥ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯈꯨꯠꯁꯥꯗꯨꯅ ꯊꯦꯛ ꯊꯦꯛꯇꯅ ꯁꯥꯔꯛꯂꯤ ꯖꯒꯣꯏ꯫ ꯏꯔꯥꯡ ꯄꯨꯕꯤ ꯃꯥꯟꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯂꯩ ꯂꯩꯗꯅ ꯌꯦꯡꯂꯤ꯫ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯇꯨꯅ ꯖꯒꯣꯏ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯁꯥꯔꯤ꯫ ꯖꯒꯣꯏ ꯌꯦꯡꯂꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯩꯔꯥꯕꯒ ꯁꯦꯡꯕꯥꯡꯒꯁꯨ ꯌꯥꯎꯔꯤ꯫ ꯁꯦꯡꯕꯥꯡꯅ, ꯑꯁ, ꯀꯔꯤꯅꯣꯃꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯌꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗꯒꯤꯅ ꯁꯤ ꯇꯥꯟꯅ ꯍꯦꯛꯇ ꯆꯠꯂꯦ ꯍꯥꯏꯕ꯫ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ꯫ ꯑꯁ ꯍꯩꯃꯥ, ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯦ ꯅꯣꯛ ꯅꯣꯛꯇꯅ ꯅꯨꯄꯤꯁꯤꯗꯒꯁꯨ ꯌꯦꯡꯂꯤꯌꯦ꯫ ꯃꯁꯤꯒꯤ ꯃꯀꯣꯛꯁꯤꯗꯅꯦ, ꯃꯁꯤꯗꯤ ꯈꯨꯇꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯡꯊꯒꯦ꯫
ꯗꯨꯁ ꯑꯌꯣ ꯀꯩꯅꯣ ꯁꯦꯝꯕ ꯇꯥꯟꯗꯨꯃ ꯀꯥꯏꯔꯛꯏꯁꯤꯅ ꯇꯨꯃꯤ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯤꯔꯝꯂꯦꯟꯗꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯁꯨ ꯖꯒꯣꯏ ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯄꯨꯔꯅꯤꯃꯥꯒꯤ ꯖꯒꯣꯏ ꯌꯦꯡꯐꯝꯗ ꯅꯪꯒꯤꯁꯦ ꯑꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯤꯁꯤ ꯄꯥꯝꯃꯤꯔꯣ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯁꯤꯗ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯂꯥꯟ ꯁꯥꯒꯠꯄꯤꯔꯨꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯗꯣ ꯃꯊꯤꯕꯣꯡ ꯂꯝꯃꯝꯃꯅꯤ ꯂꯥꯛꯑꯣ ꯑꯁ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨꯍꯦ ꯅꯪꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯣꯏꯈ꯭ꯔꯦꯅꯦ ꯁꯦꯝꯕ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯑꯩ ꯉꯝꯃꯣꯏ ꯑꯣꯏꯃ ꯃꯩꯔꯥꯕꯅ ꯁꯦꯡꯕꯥꯡꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇ ꯆꯤꯡꯂꯒ ꯆꯪꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥ ꯃꯁꯥꯗꯨ ꯆꯣꯛꯊꯅ ꯃꯥꯒꯤ ꯐꯤꯔꯣꯜ ꯍꯣꯡꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯀꯥ ꯃꯅꯨꯡꯗꯨꯗ ꯃꯩꯔꯥꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯇꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯏ ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯁꯦꯠꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯑꯁꯪꯕ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤ ꯀꯔꯤ ꯂꯩꯔꯒꯦ ꯁꯦꯡꯕꯥꯡꯅ ꯀꯔꯤ ꯂꯩꯔꯒꯦ ꯀꯥꯏꯅ ꯍꯥꯏꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯗ ꯊꯧꯒꯜꯂꯣꯟꯒ ꯎꯠꯇꯦ ꯍꯥꯏ ꯋꯥꯅꯤ ꯃꯁꯤꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯗꯕꯁꯤꯅ ꯉꯥꯎꯖꯔꯤꯁꯤ ꯇꯨꯃꯤ ꯂꯩꯌꯨ ꯄꯨꯔꯅꯤꯃꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯏ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯪꯅ ꯀꯩꯁꯨ ꯉꯝꯂꯣꯏ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯅꯪꯅ ꯉꯝꯒꯗꯧꯕ ꯍꯥꯏꯒꯦ ꯑꯩꯅ ꯉꯝꯒꯗꯕ ꯀꯔꯝꯕ ꯂꯩꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯉꯝꯂꯔꯣꯏ ꯑꯩꯅ ꯅꯪꯕꯨꯁꯨ ꯀꯧꯔꯨꯕ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯎ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯁꯣꯏꯅ ꯂꯩꯍꯟꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯇꯥꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯔꯕꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯕꯨ ꯊꯦꯡꯅꯍꯟꯒꯅꯤ ꯀꯩꯅꯣ ꯐꯠꯇꯕ ꯊꯋꯥꯏ ꯅꯪꯒ ꯑꯩꯒ ꯃꯇꯧ ꯀꯔꯝ ꯅꯨꯡꯁꯤꯅꯗꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏ ꯃꯩꯔꯥꯕ ꯋꯥꯗꯤ ꯉꯥꯡꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯏꯆꯟꯅ ꯏꯁꯩ ꯇꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯍꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯃꯅꯤ ꯑꯃꯗꯤ ꯄꯥꯎꯅꯥꯅ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯁꯨ ꯎꯍꯜꯂꯛꯏ ꯑꯔꯣꯏꯕꯗ ꯃꯃꯥ ꯃꯄꯥꯅ ꯃꯌꯨꯝꯗ ꯃꯁꯥ ꯁꯣꯟꯅ ꯂꯩꯔꯤꯕꯗꯨ ꯎꯍꯜꯂꯛꯄꯗ ꯄꯨꯔꯅꯤꯃꯥ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯥꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯩꯔꯥꯕꯁꯨ ꯐꯝꯊꯔꯛꯇꯨꯅ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯛꯏ ꯌꯥꯗꯣꯏꯔꯣ ꯌꯥꯔꯣꯏꯗꯣꯏꯔꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯄꯨꯔꯅꯤꯃꯥ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ ꯄꯨꯔꯅꯤꯃꯥꯒꯤ ꯑꯣꯖꯥꯅꯨꯄꯤꯗꯨ ꯐꯤꯡꯅ ꯀꯥꯗꯨ ꯆꯪꯂꯛꯏ ꯃꯩꯔꯥꯕ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯥꯗꯤ ꯀꯥꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯅꯤꯃꯥꯅ ꯃꯩꯔꯥꯕꯅ ꯑꯩ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯃꯤꯡ ꯃꯩꯔꯥꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯅ ꯑꯣꯖꯥꯅꯨꯄꯤꯗꯨꯗ ꯃꯤꯠꯆꯤ ꯑꯃ ꯈꯠꯆꯤꯜꯂꯤ ꯑꯣꯖꯥꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯔꯒ ꯂꯩ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯁꯤꯒ ꯏꯔꯥꯡ ꯇꯧꯅꯔꯒ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯀꯥꯗ ꯁꯨꯃꯥꯏꯅ ꯆꯪꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯇꯧꯒꯅꯨ ꯀꯣꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯄꯨꯔꯅꯤꯃꯥ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯐꯝꯅꯥꯏꯕ ꯑꯃꯅ ꯉꯥꯏꯔꯒ ꯂꯩꯍꯧꯔꯤ ꯑꯣꯖꯥ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯩ ꯍꯛꯆꯥꯡꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯄꯣꯊꯥꯖꯔꯒꯦ ꯀꯩꯅꯣ ꯉꯝꯗꯕ ꯍꯥꯏꯗꯤ ꯅꯪꯅ ꯃꯁꯤꯗ ꯉꯝꯗꯦ ꯍꯥꯏꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯃꯤꯡꯆꯠꯁꯨ ꯃꯌꯦꯡ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯃꯐꯝꯁꯤꯗ ꯏꯁꯩ ꯇꯝꯐꯝꯗꯒꯤ ꯏꯆꯟ ꯍꯥꯏꯅ ꯅꯨꯄꯤ ꯑꯃ ꯊꯨꯡꯂꯒꯗꯕ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯁꯥꯗꯣꯔꯛꯄ ꯖꯒꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯡꯆꯠ ꯃꯌꯦꯡ ꯇꯥꯗꯅꯕ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯏꯆꯟ ꯄꯜꯂꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥ ꯃꯩꯔꯥꯕꯗ ꯌꯦꯡꯏ ꯃꯩꯔꯥꯕꯁꯨ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯇꯝꯅꯤꯡꯈꯠꯂꯒ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯤ ꯄꯨꯔꯅꯤꯃꯥꯅ ꯑꯩꯒꯤ ꯃꯤꯡꯆꯠ ꯃꯌꯦꯡ ꯇꯥꯖꯔꯕꯁꯨ ꯑꯣꯖꯥ ꯇꯥꯖꯔꯁꯅꯨ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯌꯥꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯑꯩ ꯂꯩꯔꯨꯔꯒꯦ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯑꯣꯖꯥ ꯊꯣꯛꯄꯤꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯑꯣꯖꯥꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯩꯔꯥꯕꯗꯤ ꯄꯨꯔꯅꯤꯃꯥꯗ ꯅꯣꯛꯂꯒ ꯌꯦꯡꯏ ꯁꯦꯡꯕꯥꯡꯅ ꯅꯥꯀꯟꯗꯨ ꯂꯦꯞꯂꯒ ꯃꯤꯠ ꯅꯥꯕꯒꯨꯝꯅ ꯃꯃꯤꯠꯇꯨꯗ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯑꯃꯁꯨ ꯍꯥꯞꯂꯤ ꯄꯨꯔꯅꯤꯃꯥꯅ ꯌꯥꯗꯕꯒꯤ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯁꯥꯎꯒꯅꯨ ꯉꯁꯤꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯒꯦ ꯃꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯌꯥꯔꯒꯦ ꯅꯈꯣꯏ ꯌꯨꯝꯗ ꯂꯩꯕꯗꯤ ꯌꯥꯈꯤꯔꯣꯏ ꯂꯩꯔꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯧꯅꯤ ꯀꯩꯒꯤꯅꯣ ꯃꯁꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯒ ꯅꯪꯅ ꯄꯥꯝꯖꯕ ꯄꯨꯝꯕꯗꯣ
ꯐꯪꯖꯅꯕ ꯍꯣꯠꯅꯖꯔꯒ ꯉꯁꯤꯅ ꯀꯩꯒꯤ ꯑꯇꯣꯞꯄ ꯃꯤꯗ ꯅꯪꯒꯤ ꯃꯤꯡꯆꯠꯇꯣ ꯄꯤꯊꯣꯛꯂꯤꯕ? ꯏꯆꯟꯗꯤ ꯑꯩꯒꯨꯝꯅ ꯊꯋꯥꯏ ꯌꯣꯟꯊꯣꯛꯂꯒ ꯑꯐꯥꯎꯕ ꯃꯤꯗꯤ ꯑꯣꯏꯔꯛꯂꯣꯏ꯫ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯇꯥꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯀꯌꯥꯗꯣ ꯃꯨꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯆꯍꯤ ꯀꯌꯥꯁꯦ ꯃꯇꯝ ꯆꯪꯅ ꯇꯝꯂꯛꯂꯤꯕ ꯃꯥꯒꯤ ꯏꯁꯩꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯁꯥꯅ ꯆꯠꯄ ꯑꯣꯏꯔꯁꯅꯨ, ꯑꯩꯒꯨꯝꯅ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯍꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯥꯒꯤ ꯂꯝꯕꯤꯗ ꯐꯠꯇꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯌꯥꯏ, ꯋꯥꯈꯜꯂꯣꯟꯗꯤ ꯑꯗꯨꯝ ꯌꯥꯏ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ? ꯅꯌꯨꯝ ꯆꯠꯄꯗꯤ ꯌꯥꯈꯤꯔꯣꯏ, ꯑꯩꯒ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡ ꯆꯠꯀꯗꯧꯅꯤ꯫ ꯁꯦꯡꯕꯥꯡꯅ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ, ꯑꯩ ꯊꯣꯛꯑꯝꯃꯤ, ꯅꯣꯏ ꯂꯥꯛꯃꯤꯟꯅꯔꯣ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯆꯠꯅꯤꯡꯗ ꯃꯩꯔꯥꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯑꯔꯣꯏꯕꯗ ꯆꯤꯡ ꯃꯆꯥ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯔꯥꯕꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ꯫ ꯁꯦꯡꯕꯥꯡꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯦꯡꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯎꯅ ꯐꯖꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯆꯪꯂꯛꯏ꯫ ꯊꯥꯕꯜꯁꯨ ꯐꯖꯅ ꯊꯣꯛꯄꯅ ꯏꯉꯥꯜ ꯉꯥꯜꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯊꯝꯕꯥꯜ ꯀꯌꯥꯁꯨ ꯍꯧꯔꯤ꯫ ꯄꯨꯔꯅꯤꯃꯥ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯃꯩꯔꯥꯕꯅ꯫ ꯃꯐꯝꯁꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯛꯂ ꯃꯇꯝꯗ ꯁꯤꯗ ꯂꯥꯛꯂꯒ ꯍꯦꯛ ꯄꯣꯊꯥꯏ꯫ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯂꯤꯕꯁꯦ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ꯫ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗꯨꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯩꯔ ꯈꯪꯗꯦ ꯀꯌꯥ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯅꯪꯕꯨ ꯂꯥꯞꯅ ꯁꯨꯝ ꯌꯦꯡꯖꯕꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯖꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯨ ꯅꯪꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯜꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯃꯤꯡꯆꯠ ꯌꯦꯡꯅ ꯐꯪꯅꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯝꯕ ꯌꯥꯏ꯫ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯄꯨꯔꯅꯤꯃꯥ ꯋꯥꯗꯤ ꯉꯥꯡꯗꯦ, ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯃꯩꯔꯥꯕꯅ꯫ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯕ ꯈꯟꯊꯔꯒ ꯇꯧꯒꯗꯕꯅꯤ꯫ ꯉꯝꯅꯤ ꯈꯟꯅ ꯆꯪꯁꯤꯜꯂꯨꯔꯕ ꯂꯝꯕꯤꯗꯤ ꯉꯝꯅꯕ ꯆꯠꯀꯗꯕꯅꯤ꯫ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄ ꯇꯟꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯅꯤꯡꯖꯕ ꯀꯌꯥꯕꯨ ꯅꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯁꯦꯜ ꯃꯌꯥꯝ ꯄꯥꯏꯔꯝꯕ ꯌꯥꯏ, ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯛꯂꯤ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯊꯟꯇ ꯑꯋꯥꯕ ꯀꯌꯥꯕꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯄꯨꯝꯅꯃꯛꯁꯦ ꯈꯪꯂꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯄꯨꯝꯕ ꯊꯨꯡꯍꯜꯂꯤꯕ? ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯤꯅ ꯉꯥꯡꯂꯒ ꯆꯩꯔꯥꯛꯄꯤꯔꯝꯕꯅ ꯐꯩ꯫ ꯐꯠꯇꯦ ꯈꯪꯂꯕ ꯊꯕꯛꯇꯨꯗ ꯃꯈꯣꯏꯅ ꯃꯁꯥꯅ ꯌꯥꯖꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯅꯕꯨ ꯆꯩꯔꯥꯛꯄꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯅꯥꯏꯇꯣꯝ ꯇꯥꯕ ꯀꯌꯥꯗꯨꯅ ꯅꯈꯣꯏꯒꯤ ꯆꯩꯔꯥꯛꯅꯤ꯫ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯠꯇꯨꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯖꯔꯛꯄ ꯃꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯤꯡꯖꯔꯒ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯨ ꯑꯩꯗꯤ ꯌꯣꯟꯊꯣꯔꯛꯂꯕꯅꯤꯅ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯄꯤꯕ, ꯅꯨꯡꯉꯥꯏꯍꯟꯅꯤꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤ꯫ ꯆꯍꯤ ꯀꯌꯥ ꯐꯥꯎꯅꯣ ꯑꯩꯒꯤ ꯊꯋꯥꯏ ꯌꯣꯜꯂꯤꯁꯦ? ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ? ꯑꯩ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯐꯥꯎꯕ ꯃꯤꯒ ꯑꯩ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ꯫ ꯂꯝꯕꯤꯁꯤꯗ ꯆꯪꯗ꯭ꯔꯤꯉꯩꯗꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯃꯣꯠꯄ ꯂꯝꯕꯤ ꯉꯥꯛꯇ꯫ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ꯫ ꯃꯤꯡꯆꯠꯀꯤꯗꯃꯛ ꯍꯛꯆꯥꯡ ꯀꯌꯥ ꯌꯣꯟꯊꯣꯛꯇꯨꯅ ꯃꯤꯡꯆꯠ ꯇꯥꯜꯂꯤ꯫ ꯁꯦꯜꯒꯤꯗꯃꯛꯁꯨ ꯍꯛꯆꯥꯡ ꯌꯣꯟꯊꯣꯛꯂꯤ꯫ ꯑꯩ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯥꯝꯗ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯑꯩ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎ꯫ ꯏꯆꯟꯁꯨ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯃꯌꯥꯝꯗꯨꯗ ꯆꯠꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯨꯞ ꯀꯥꯅꯤꯡꯂꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪ ꯂꯣꯏꯅ ꯇꯧ꯫ ꯑꯍꯥꯟꯕꯗ ꯏꯆꯟꯕꯨ ꯅꯪꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯛꯄ ꯑꯁꯣꯏꯕ ꯀꯌꯥꯕꯨ ꯍꯥꯏꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯗꯁꯨ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯤꯡꯖꯈꯤꯕ ꯑꯁꯣꯏꯕ ꯄꯨꯝꯕꯗꯣ ꯍꯥꯏꯖꯕ ꯉꯝꯕ ꯃꯊꯧ ꯇꯥꯏ꯫ ꯑꯔꯣꯏꯕꯗ ꯏꯆꯟꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ꯫ ꯃꯥꯅ ꯇꯝꯖꯔꯤ ꯃꯌꯥꯝꯁꯦ ꯇꯣꯛꯂꯒ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯑꯣꯏ꯫ ꯑꯗꯨꯕꯨ ꯌꯥꯅꯕ ꯅꯪꯅ ꯍꯣꯠꯅꯖꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯩꯔꯥꯕꯗꯨ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯗ
ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯈꯜꯂꯛꯄꯒ ꯁꯣꯝꯗ ꯃꯩꯔꯥꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯆꯩ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯖꯒꯣꯏ ꯇꯝꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥ ꯑꯃꯗ ꯏꯆꯟꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯁꯝꯕꯨ ꯁꯦꯝꯕꯋꯣ ꯃꯃꯥꯏ ꯃꯃꯤꯠ ꯀꯤꯕꯋꯣ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯏꯆꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯉꯁꯤꯗꯤ ꯅꯪꯒꯤ ꯐꯖꯔꯕ ꯏꯁꯩꯗꯣ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯄꯨꯝꯕꯗ ꯁꯨꯝꯍꯠꯅꯕ ꯁꯛꯀꯗꯕꯅꯤꯀꯣ꯫ ꯂꯥꯛꯀꯗꯧꯔꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪꯅꯅꯦ ꯑꯐꯥꯎꯕ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅꯤꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ." "ꯍꯣꯏ ꯑꯣꯖꯥ." ꯄꯨꯔꯅꯤꯃꯥ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯋꯥ ꯄꯨꯝꯕ ꯇꯥꯔꯕꯗ ꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯟꯒꯤ ꯏꯁꯩ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯏꯆꯟ ꯃꯊꯛꯇ ꯏꯁꯩ ꯁꯛꯐꯝꯗꯨꯗ ꯂꯥꯛꯄꯗ ꯄꯨꯔꯅꯤꯃꯥꯅ ꯃꯈꯨꯠ ꯄꯥꯏꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯎꯕꯗ ꯏꯆꯟꯗꯣ ꯉꯛꯄꯒ ꯍꯔꯥꯎꯕꯒꯅ ꯄꯤꯛ ꯊꯜꯂꯤ꯫ "ꯄꯨꯔꯅꯤꯃꯥ, ꯑꯩ ꯅꯪꯒ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯩ ꯈꯜꯂꯤꯅꯤ꯫ ꯅꯪꯒꯤ ꯖꯒꯣꯏꯗꯣ ꯌꯥꯝ ꯐꯖꯩ꯫ ꯅꯣꯡꯃꯩꯅ ꯃꯐꯝꯁꯤ ꯂꯥꯛꯄꯗ ꯅꯪꯒꯤ ꯖꯒꯣꯏꯕꯨ ꯌꯦꯡꯂꯨꯕꯗ ꯑꯩ ꯐꯥꯎ ꯉꯥꯎꯔꯒ ꯇꯥꯒꯦ ꯇꯧꯏ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯗꯒꯤ ꯅꯪꯒ ꯊꯦꯡꯅꯅꯕ ꯍꯥꯏꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯅꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯅꯤ꯫ ꯏꯆꯟ, ꯅꯪ ꯉꯁꯤ ꯏꯁꯩ ꯁꯛꯂꯨꯔꯅꯨ꯫ ꯏꯕꯥꯅꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯃꯝꯕꯒꯤ ꯂꯝꯕꯤ ꯉꯥꯛꯇꯅꯤ꯫ ꯌꯦꯡꯉꯣ, ꯂꯩꯔꯤꯕ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡ, ꯏꯁꯩ ꯁꯛꯄꯤꯁꯤꯡ, ꯃꯐꯝꯁꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯤꯡꯆꯠꯀꯤꯗꯃꯛ ꯍꯛꯆꯥꯡ ꯌꯣꯟꯊꯣꯛꯄ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯆꯪꯍꯟꯅꯤꯡꯗꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯟꯅ ꯍꯣꯠꯅꯖꯔꯛꯂꯒ ꯉꯁꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯛꯂꯀꯥꯟꯁꯤꯗ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ ꯑꯩ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ? ꯏꯕꯥꯅꯤꯅ ꯃꯐꯝꯁꯤ ꯂꯩꯔꯒ ꯄꯨꯟꯅ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯌꯥꯔꯁꯤ, ꯑꯩꯒꯤ ꯏꯁꯩꯁꯦ ꯇꯥꯔꯨ ꯂꯥꯛꯑꯣ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯄꯨꯔꯅꯤꯃꯥꯗꯨ ꯂꯣꯠꯄꯅ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯃꯐꯝꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯩꯔꯣꯜ ꯁꯣꯜꯂꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯕꯨ ꯀꯧꯔꯒ ꯅꯤꯖꯈꯤꯕ ꯑꯃꯗꯤ ꯑꯣꯖꯥ ꯅꯨꯄꯤꯒꯤ ꯑꯃꯣꯠꯄ ꯄꯨꯛꯆꯦꯜ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯝꯃꯤ꯫ ꯏꯆꯟꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯀꯣꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ "ꯀꯔꯤ, ꯅꯪꯕꯣ ꯊꯋꯥꯏ ꯌꯣꯟꯊꯣꯛꯂꯒ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯕ? ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯅꯦ, ꯏꯋꯥ ꯋꯥꯗꯅ ꯍꯦꯛꯇ ꯐꯥꯎꯕꯗꯨꯅ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯇꯝꯂꯨꯔꯤꯁꯤꯁꯨ ꯇꯝꯅꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯣꯏꯇꯥꯔꯦ ꯅꯪꯅ ꯖꯒꯣꯏ ꯇꯝꯈꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯛ ꯍꯦꯛꯇ ꯐꯥꯎꯔꯛꯏꯁꯤ꯫ ꯌꯥꯏ ꯌꯥꯏ, ꯍꯣꯠꯅꯧ ꯏꯕꯦꯝꯃ꯫ ꯑꯩꯁꯨꯅꯦ ꯏꯁꯩ ꯁꯛꯂꯨꯈꯤꯒꯦ꯫ ꯀꯥꯟꯗꯦ, ꯑꯩꯒꯤ ꯏꯁꯩꯗꯨꯝ ꯇꯥꯔꯨ ꯂꯥꯛꯎ." ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯗꯨ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯖꯗꯦ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯕꯁꯨ ꯏꯆꯟꯕꯨꯗꯤ ꯂꯝꯕꯤꯁꯤꯗ ꯆꯪꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯆꯜꯒꯤ ꯀꯦꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯆꯟꯁꯨ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯂꯩꯕꯅ ꯏꯆꯟꯅꯗꯤ ꯎꯗ꯭ꯔꯦ꯫ ꯑꯣꯖꯥꯗꯨꯁꯨ ꯏꯆꯟꯒꯤ ꯇꯨꯡꯗꯒꯤ ꯆꯪꯂꯛꯏ꯫ "ꯏꯆꯜ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯕ ꯏꯟꯕ ꯇꯥꯏꯀꯣ꯫ ꯌꯦꯡꯉꯣ, ꯄꯨꯔꯅꯤꯃꯥꯒꯨꯝꯅ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯗ꯭ꯔꯥ ꯅꯪꯁꯨ? ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯏꯆꯟꯅ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯦꯀꯣ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯥꯒꯤ ꯖꯒꯣꯏꯗ ꯆꯠꯅꯅꯕ ꯃꯐꯝ ꯀꯌꯥ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯜꯂꯤ꯫ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ." ꯏꯆꯟꯅ, "ꯄꯨꯔꯅꯤꯃꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯀꯝꯗꯧꯕꯅꯣ? ꯀꯔꯤꯁꯨ ꯅꯠꯇꯅ ꯅꯪꯕꯨ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯏ, ꯑꯗꯨꯒ ꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯃꯇꯧ ꯀꯔꯝꯅ ꯊꯋꯥꯏꯕꯨ ꯌꯣꯟꯊꯣꯛꯂꯒ ꯑꯐꯥꯎꯕ? ꯑꯣ, ꯅꯣꯡꯃ ꯃꯅꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯗ ꯅꯪ ꯁꯣꯏꯗꯅ ꯃꯥꯒꯤ ꯋꯥꯗꯣ ꯊꯥꯖꯔꯒ ꯇꯧꯔꯝꯂꯅꯤ." ꯄꯨꯔꯅꯤꯃꯥꯗꯨ ꯏꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯆꯟ." ꯏꯆꯟꯗꯨ ꯃꯁꯥꯗꯨ ꯈꯪꯕ꯭ꯔꯦ ꯈꯪꯂꯒ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯏ꯫ "ꯄꯨꯔꯅꯤꯃꯥ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯄꯥꯈꯠꯀꯅꯨ꯫ ꯃꯐꯝꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯅ ꯀꯥꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯒꯤ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯨꯕꯁꯨ ꯅꯪꯗꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯈꯪꯉꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯌꯥꯖꯔꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯗꯨꯗ ꯍꯜꯂꯒ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯁꯥꯒꯠꯂꯒ ꯖꯒꯣꯏ ꯏꯁꯩ ꯇꯧꯔꯁꯤ, ꯂꯥꯎ ꯆꯠꯂꯁꯤ꯫ ꯑꯣꯖꯥꯗꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔꯝꯒꯅꯤ? ꯆꯤꯊꯤ ꯑꯃ ꯏꯔꯒ ꯊꯅꯝꯂꯁꯤ꯫ ꯃꯥꯁꯨ ꯑꯩꯅ ꯏꯔꯝꯕꯅꯤ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯖꯔꯁꯅꯤ, ꯂꯥꯎ ꯆꯠꯂꯁꯤ." ꯏꯆꯟꯅ, "ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯆꯠꯂꯒ ꯌꯨꯝꯗ ꯆꯪꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯃꯥꯒ ꯄꯥꯕꯒꯅ
ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯦꯜꯂꯛꯂꯒ ꯂꯥꯛꯂꯕꯗꯤ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ. ꯅꯪ ꯋꯥꯒꯗ꯭ꯔꯥ? ꯇꯣꯝꯄꯣꯛ ꯍꯣꯏꯅ ꯃꯍꯩ ꯇꯝꯕ ꯆꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ. ꯃꯐꯝ ꯑꯗꯨꯗ ꯅꯪꯁꯨ ꯂꯥꯏ ꯐꯖꯅ ꯈꯨꯔꯨꯝꯅꯕ ꯌꯥꯕ꯭ꯔꯥ? ꯍꯣꯏ ꯌꯥꯔꯦ ꯂꯥꯛꯑꯣ. ꯃꯇꯥꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯑꯃꯝꯕ ꯑꯃꯣꯠꯄ ꯂꯝꯕꯤ ꯀꯌꯥꯕꯨ ꯈꯪꯂꯕ ꯄꯨꯔꯅꯤꯃꯥ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯏꯆꯟ ꯃꯍꯥꯛꯄꯨ ꯀꯟꯕ ꯄꯥꯝꯕꯅ ꯉꯁꯤꯗꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯨꯡꯗ ꯊꯝꯂꯝꯂꯒ ꯆꯦꯜꯂꯛꯂꯤ. ꯏꯆꯟ ꯃꯍꯥꯛꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯇꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯃꯛ ꯊꯥꯖꯕꯅꯤ. ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯍꯥꯏꯔꯕꯗꯤ ꯏꯆꯟꯁꯨ ꯊꯥꯖꯔꯝꯂꯣꯏꯗꯕꯅꯤ. ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯛꯄꯅ ꯆꯤꯡ ꯑꯗꯨ ꯌꯧꯔꯦ. ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ. ꯆꯤꯡꯊꯛꯇꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ. ꯊꯣꯡ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯏꯆꯟꯗꯤ ꯆꯪꯈ꯭ꯔꯦ. ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯗꯤ ꯃꯐꯝꯗꯨꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ. ꯊꯣꯡ ꯃꯅꯨꯡꯗꯨꯗ ꯆꯪꯒꯦ ꯇꯧꯕꯒ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯃꯩꯁꯥ ꯐꯥꯎꯔꯛꯄꯗꯒꯤ ꯆꯪꯕ ꯉꯝꯗꯅ ꯂꯦꯞꯂꯒ ꯂꯩ. ꯏꯆꯟꯅ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ ꯆꯪꯉꯣ. ꯏꯆꯟ, ꯑꯩ ꯆꯪꯕ ꯉꯝꯗ꯭ꯔꯦ. ꯊꯣꯡꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯐꯥꯎꯏ. ꯅꯪ ꯆꯪꯈ꯭ꯔꯣ. ꯑꯗꯨꯒ ꯃꯅꯤ, ꯇꯣꯝꯄꯣꯛ, ꯄꯥꯎꯅꯥ ꯍꯣꯏꯗꯣ ꯀꯧꯔꯒ ꯂꯥꯛꯑꯣ. ꯑꯩ ꯉꯥꯏꯔꯝꯒꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ. ꯏꯆꯟꯗꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯄꯨꯔꯅꯤꯃꯥ ꯃꯐꯝꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯒ ꯂꯩ. ꯃꯩꯔꯥꯕ ꯃꯐꯝꯗꯨꯗ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯩ ꯆꯠꯄ ꯉꯝꯂꯔꯣꯏ. ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯏꯔꯥꯜ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯤ. ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯐꯠꯇꯕ ꯊꯕꯛꯁꯤꯡꯕꯨ ꯇꯧꯗꯅꯕ ꯑꯩꯅ ꯍꯥꯏꯒꯅꯤ. ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ. ꯅꯪꯒꯤ ꯃꯔꯥꯜ ꯂꯩꯇꯕ ꯊꯋꯥꯏꯁꯦ ꯄꯤꯊꯣꯛꯄ ꯂꯥꯛꯄꯅꯤ. ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯗ ꯀꯅꯥꯅꯁꯨ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯕꯨ ꯆꯪꯍꯟꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯩ ꯀꯧꯔꯛꯂꯕꯅꯤꯅ ꯑꯩꯒꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤ. ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕ ꯂꯩꯇꯦ. ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯋꯥꯈꯜ ꯆꯨꯝꯅ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯍꯣꯠꯅꯗꯨꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨꯗ ꯃꯗꯨꯅ ꯍꯦꯟꯅ ꯀꯨꯏꯅ ꯃꯍꯩ ꯆꯥꯕꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯪꯒꯦ ꯈꯜꯂꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯕ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯄꯨꯔꯅꯤꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯦ. ꯄꯨꯔꯅꯤꯃꯥꯁꯨ ꯃꯩꯔꯥꯕꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯒ ꯂꯩ. ꯁꯣꯝꯗ ꯏꯆꯟꯒ ꯃꯈꯣꯏ ꯃꯔꯤꯗ ꯆꯦꯜꯂꯛꯏ. ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯂꯕꯗ ꯃꯩꯔꯥꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ. ꯃꯅꯤꯅ, ꯄꯨꯔꯅꯤꯃꯥꯅ, ꯃꯅꯤ, ꯇꯣꯝꯄꯣꯛ. ꯃꯈꯣꯏꯁꯤꯡꯗꯨ ꯊꯣꯡ ꯃꯄꯥꯟ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯒ ꯄꯨꯔꯅꯤꯃꯥꯗ ꯀꯣꯟꯁꯤꯜꯂꯤ. ꯄꯥꯎꯅꯥꯅ ꯂꯩꯔꯣꯜ ꯈꯔ ꯁꯣꯜꯂꯒ ꯄꯨꯔꯅꯤꯃꯥꯒꯤꯗ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯝꯃꯤ. ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯒ ꯄꯨꯔꯅꯤꯃꯥꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯦꯛꯊꯈ꯭ꯔꯦ. ꯏꯆꯟꯅ, ꯀꯩꯅꯣ? ꯄꯨꯔꯅꯤꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯄꯥꯎꯅꯥꯅ, ꯀꯩꯁꯨꯝ ꯇꯧꯔꯣꯏ. ꯃꯁꯥꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯄꯅꯤ. ꯃꯍꯧ ꯄꯨꯁꯤꯜꯂꯒ ꯐꯖꯅ ꯄꯣꯊꯥꯍꯜꯂꯁꯤ. ꯃꯇꯝ ꯀꯨꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯐꯪꯂꯛꯇ꯭ꯔ ꯃꯥꯜꯂꯤ. ꯃꯈꯣꯏꯅ ꯄꯨꯔꯅꯤꯃꯥꯕꯨ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ. ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯄꯨꯔꯅꯤꯃꯥ ꯊꯋꯥꯏ ꯌꯣꯟꯊꯣꯛꯄꯒꯤ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯏꯆꯟꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯂꯣꯏꯅ ꯇꯝꯃꯤ. ꯃꯅꯤꯁꯨ ꯃꯥꯅ ꯇꯥꯛꯂꯨꯕ ꯋꯥꯍꯩ ꯑꯗꯨ ꯄꯨꯔꯅꯤꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯈꯟꯗꯣꯛꯂꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯅꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯋꯥꯈꯜ ꯂꯥꯛꯂꯤ. ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ. ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯁꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯍꯔꯥꯎꯅ ꯃꯄꯤ ꯇꯥꯔꯛꯏ. ꯄꯥꯎꯅꯥꯅ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ. ꯌꯦꯡꯉꯣ, ꯈꯨꯜꯁꯤꯗ ꯏꯆꯜꯒ ꯅꯈꯣꯏꯅꯤꯒꯤ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯅꯕ ꯍꯥꯏꯗꯅ ꯃꯤ ꯉꯥꯏꯅꯔꯒ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯉꯥꯡ ꯀꯌꯥꯁꯨ ꯅꯈꯣꯏꯗ ꯖꯒꯣꯏ ꯏꯁꯩ ꯇꯝꯅꯕꯒꯤ ꯉꯥꯏꯔꯒ ꯂꯩꯅꯔꯤꯕꯅꯤ. ꯇꯣꯝꯄꯣꯛꯅ, ꯄꯨꯔꯅꯤꯃꯥ, ꯍꯧꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯣ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯠꯂꯁꯤ. ꯅꯪꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯒ ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ. ꯃꯅꯤꯁꯦ ꯅꯪꯒꯤ ꯊꯋꯥꯏ ꯁꯨꯅꯕ ꯀꯧꯁꯤꯟꯖꯕꯗ ꯋꯥꯖꯔꯕꯅꯤ. ꯃꯅꯤꯅ, ꯀꯩꯁꯨ ꯋꯥꯗꯦ. ꯑꯩꯅ ꯂꯩꯔꯣꯜꯗꯨ ꯇꯥꯛꯂꯨꯕꯒꯤ ꯇꯧꯈꯤꯕꯅꯤ. ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯉꯝꯃꯣꯏ. ꯑꯩꯅ ꯍꯥꯏꯔꯛꯂꯦꯅ ꯅꯪꯁꯨ ꯑꯐꯥꯎꯕ ꯃꯤꯕꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯅ ꯊꯋꯥꯏꯗꯣ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯒꯤ ꯃꯀꯣꯛꯇꯨꯗ ꯍꯦꯛꯇ ꯌꯣꯟꯊꯣꯛꯄꯤꯅꯤ. ꯑꯗꯨꯒ ꯅꯁꯥ ꯌꯣꯟꯊꯣꯛꯇꯧꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯝꯃꯤ. ꯄꯨꯔꯅꯤꯃꯥꯅ, ꯐꯠꯇꯕ ꯊꯋꯥꯏ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯉꯥꯏꯖꯕꯅꯤ. ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯔꯕꯗ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ. ꯁꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯣꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯀꯧꯔꯕꯗꯤ ꯃꯣꯏꯁꯨ ꯂꯥꯛꯄꯅꯤ. ꯏꯆꯟꯅ,
ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯆꯥꯅꯕꯅꯦ ꯍꯥꯏꯗꯅ ꯁꯥ ꯑꯌꯥꯏꯕ ꯃꯌꯥꯝ ꯑꯃ ꯀꯪꯍꯜꯂꯒ ꯊꯝꯕꯅꯤ. ꯑꯩꯈꯣꯏ ꯃꯔꯤ ꯆꯥꯕꯗ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏꯕ ꯌꯦꯟ ꯑꯆꯧꯕꯗꯣ ꯑꯗꯨ ꯊꯣꯡꯂꯒ ꯆꯥꯁꯤ. ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ. ꯄꯨꯔꯅꯤꯃꯥ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯁꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯏꯆꯟꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯔꯅꯤꯃꯥꯗ ꯀꯔꯤꯁꯨ ꯉꯥꯡꯈꯤꯗ꯭ꯔꯤ. ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯀꯌꯥꯕꯨ, ꯐꯠꯇꯕ ꯀꯌꯥꯕꯨ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯆꯕ ꯉꯝꯕꯤ ꯄꯨꯔꯅꯤꯃꯥꯕꯨ ꯃꯁꯥ ꯃꯊꯟꯇꯁꯨ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯩ. ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯏꯆꯟꯕꯨ ꯑꯃꯣꯠꯄ ꯂꯝꯕꯤ ꯀꯌꯥꯗ ꯆꯪꯂꯝꯂꯒꯗꯕꯗꯒꯤ ꯀꯜꯂꯛꯄꯅꯤ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ. ꯈꯨꯜ ꯑꯗꯨ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯏꯆꯟꯒ ꯄꯨꯔꯅꯤꯃꯥꯒꯅ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯍꯟꯗꯨꯅ ꯋꯥꯈꯜ ꯄꯣꯊꯥꯍꯜꯂꯝꯃꯤ. ꯁꯣꯝꯗ ꯃꯩꯔꯥꯕꯅ ꯂꯥꯞꯅ ꯄꯨꯔꯅꯤꯃꯥꯅ ꯍꯔꯥꯎꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯖꯔꯒ ꯃꯣꯃꯣꯏ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ. ꯁꯦꯡꯕꯥꯡꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ. ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅꯗꯤ ꯄꯣꯛꯄ ꯐꯪꯗ꯭ꯔꯕꯅꯤꯅ ꯂꯩꯁꯥꯕꯤꯁꯤꯅ ꯍꯔꯥꯎ ꯂꯩꯕꯁꯦ ꯆꯥꯛꯅ ꯌꯦꯡꯂꯒ ꯂꯩꯔꯦꯗꯣ. ꯁꯦꯡꯕꯥꯡ, ꯑꯩꯅ ꯉꯁꯤ ꯆꯥꯎꯔꯛꯇꯅ ꯅꯨꯃꯤꯠꯇꯣ ꯂꯣꯏꯅ ꯀꯣꯊꯣꯛꯂꯒ ꯂꯪ ꯂꯪꯅ ꯁꯥꯟꯅꯁꯅꯤꯀꯣ ꯉꯁꯤ. ꯑꯁꯨꯛ ꯐꯖꯕꯤꯁꯤꯅ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨ ꯂꯩꯁꯦ ꯀꯅꯥꯅꯕꯨ ꯌꯦꯡꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯩꯁꯤ ꯀꯔꯤꯅꯣꯒꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯝꯗꯕꯅꯣ ꯈꯪꯗꯦ. ꯁꯦꯡꯕꯥꯡꯅ ꯍꯣꯏ ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯌꯦꯡꯗꯕꯤ ꯑꯣꯜꯂꯛꯀꯅꯨ. ꯑꯗꯨꯏ ꯁꯔꯨꯛ ꯍꯟꯗꯛ ꯊꯋꯥꯏ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯍꯤꯡꯂꯤꯉꯩꯗꯁꯨ ꯃꯕꯨꯛ ꯐꯠꯇꯕ ꯃꯥꯜꯂꯤ. ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯕꯤ, ꯊꯋꯥꯏ ꯁꯠꯄꯤ ꯑꯃꯥꯏꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤ. ꯃꯁꯤ ꯑꯝꯇ ꯂꯥꯛꯅꯔꯨ ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯑꯁ ꯍꯣꯏ, ꯂꯩꯁꯥꯕꯤ ꯐꯪꯗꯕꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯃꯗꯨꯒꯤ ꯐꯠꯇꯕ ꯑꯃꯥꯏꯕꯤꯗꯨꯗ ꯍꯦꯛ ꯍꯩꯊꯔꯒꯦ. ꯍꯩ, ꯃꯩ ꯑꯁꯥꯕ ꯈꯥꯡꯖꯥꯎꯗꯅꯦ ꯍꯩꯖꯤꯜꯂꯣ. ꯃꯁꯤꯒꯤ ꯑꯃꯥꯏꯕꯤ ꯐꯠꯇꯕꯤꯁꯦ ꯉꯧꯁꯤ, ꯁꯦꯝ ꯁꯥꯔꯣ. ꯂꯩꯔꯤꯕ ꯃꯅꯥꯎꯁꯤꯡꯗꯨꯁꯨ ꯍꯧꯍꯧ ꯇꯧꯗꯨꯅ ꯃꯩ ꯑꯁꯥꯕꯁꯤꯡꯗꯨ ꯈꯥꯡꯖꯥꯎꯗꯨꯗ ꯍꯩꯖꯤꯟꯅꯕ ꯍꯣꯠꯅꯔꯤ. ꯃꯔꯥꯜ ꯂꯩꯇꯕ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯪꯂꯨꯔꯕꯁꯨ ꯑꯐꯕꯗ ꯆꯠꯂꯛꯅꯕ ꯑꯗꯨꯃꯛ ꯂꯝꯕꯤ ꯄꯤꯕꯅꯤ. ꯃꯁꯥꯅ ꯈꯪꯅ ꯈꯪꯅ ꯆꯪꯁꯤꯜꯂꯤꯕ ꯃꯍꯥꯛꯇꯤ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯉꯥꯏꯔꯕꯁꯨ ꯁꯤꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯀꯩꯗꯧꯅꯨꯡ ꯂꯩꯕ ꯐꯪꯂꯣꯏ.